Good evening, Northeast Window Meeting Tabiriba Mayam Punamakpu Taramna Okchari. Ngasi Imphal the Phongda Kiba Naharol Thodang Amadi Huyalampa Pau Segi, editor Ge Abalo Jaraga, Pau Chi Sing Asida Phong Kiba Pau Sing Pathokchari, Ahan Bada Local News Sing Pathokchari. Matam Kuirabagi Tungda MPP Ge General Conference Pangthokre, Soren Sangpam Brojen Bu MPP Ge Anuba President Oina, Party Ge Members Sing na Kankre, Regional Party Ge Lengak Laktuna, Manipur Ge Irang Lushinanaba, MPP na grassroots level dagi thabak tawba horagani haina Brojen na Phongdokre, Manipur Ge Khwaidagi leadba Regional Party ama oiriba Manipur People's Party Ge General Conference Pangthoktuna, Party asigi nauna thaupugadaba President Ge Mikhal ngasi Jam Holda Pangthokre. Ngasi Ge Mikhal aduda Soren Sangbam Brojen voter chamaga humpumanga fangduna mahaki khwaidagi naknaba lamba S ibong chadagi pot Humdra Mato Henduna Mai Pakre, Matam Kuina Party Gi Manungda Chayet Naba Thoklak Padegi, Manipur Gi High Court case Tonaduna Lak Padegi, Party Asigi Mapung Phaba President Ama Khanba Ngamdana Lerakivani, Adubu Leramba casting Aduloshin Kibaga Loinana, Manipur High Court na Anoba Mikhal Pangthoktuna President Khanabagi Damal, Yathang Pira Kibaga Loinana, Ngasi Party Asigi, General Secretary Su Oiriba, Dr. K. Mukta Shanana, General Conference Ke Convener Oiduna Ngasi Ayuktagi, Masing Yamlaba MPP Gi Members Saruk Yaduna, General Conference Pangthokibani, General Conference Ki Saruk Ama Oina Ngasi, Nungtelpung Amadagi Bot Hadanaba Hoki, Mikhal Aduda Bot, Punna Boter, Chaniga Maudra Mangana Bot Hadaki, Masigi Manungda Boter Marina Reject Chatki, Mikhal Aduda Soren Sangpam Brojen Ginaknaba Lamba Oikiba S Ibom Chana, Punna Boter Maudra Mari Funky, Mikhal da Mai Paktuna MPP Ginauna President Oiraba, Soren Sangbam Brojena Palmishing da Phongdokibada, Manipuda Hauzik. Manipur Hauzik Thokliba Irang Asi Loishinge Harabadi Regional Party Gi Lengak Ama Thamba Mathau Tare Maram Aduna Party Asina Grassroots level dagi thabak tawba hongnabagi damak party ki members singi ifam pangthoktuna thabak hongnanaba thaurang tawragani hana mamangda party asigi manungda leramba yenaba ngasidi leitre MPP na regional party ama oina India da leiriba regional party singi mifam chinanaba hana thaurang tawkiba leikre thabak sing adu mapung phanaba makhata na hotnaragani Manipur miyamna party asida thamlamba thazaba mangkraba adu amuk na hongnana hanjilaknaba miyam marakta chatuna thabak tawba horagani haina phungdoke nakal amaromda ngasi thoram aduga mari leinana MPP ge General Secretary Dr. K. Mukta Sanana phungdokibada party asigi mathakta leiramba court case hokiba me tara humdoida high court na tarakhiba order amagi matung ina leramba case khudimak loishilaba matung ngasigi thoram asi pangthokpani ngasigi conference asida party asina mato karamna lengak sembada saruk yaba ngamgani haina wafam sing khana nainagani amadi kendra singda leiriba committee sing mato karamna mapangal kangkhatangani haibagi matangda kupna khanagani Party asina lakadoriba general election da seat kuntramato hena mai paknaba honaduna lengak ama semba ngamnabagi pandamda kendra singda leiriba committee sing reorganize tawbagi matangsu khanagani haina phungdoke ngasigi thoram adu party asigi achoba thaugai puriba miyoi sing amadi member kayana saruk yaduna pangthoke Pakhang ama leshabina thangna thinduna Angna thopa tabada yamna ngakningai oiba thodok ama oina ngasi pakhang ama mahaka koiba lakmina khiba leishabi amna thangna thinbadi laikanaba ngamdaduna leikhidre hairi thodok asi ngasi nungtelpung aniga minute ifurom tarakpa adwaida Bisnupur district ki Moirang police station gi manung chanba thangga ithingda thokibani hairi police tagi phangba paun hai leikhidrba nupa adu palace compound Govindaji lambi dagi maitai salai thiam kunmathoi aduga mahakpu thangna thinduna hatkiba nupi aduna Kwa Kaithal Konjeng Lekai dagi Loitongbam Pinky Devi Kunithoi Kawi Hairi Leikitraba Salai Yauna Makoi Nupa Ahunga Nupi Ahunga Puna Makoi Taruk Thanga Itingda Koiba Lakmina Kibani Mafam Adu Yauraba Matum Maram Kharadagi Makoi Maselgi Marakta Maraitong Naraktuna Yetnarakpadagi Kuthanaba Phawa Yauki Maduda Pinky na Salaida Thangna Tin Kibani Hairi Soklaba Salai Ahanbada Moirangi Community Health Center da Pukhalaba Layeng Bachathake, Tungda Kwa Kaithal the Laiba Asian Hospital da Makataba Layeng Chathanaba Pukhalake, Atubu Lambida Laikanaba Ngamdana Laikidabani Hairi, Thodok Asiki Matangda Police na Sumoto Case Ama Lakhalaga Tigat Bahokre, Salaibu Thangna Tin Kibani Hairibi, Loitongbam Pinky Police Custody da Lairi Hairi.
ꯂꯥꯟ ꯆꯍꯤ ꯑꯅꯤ ꯍꯦꯜꯂꯛꯂꯕꯁꯨ ꯃꯣꯗꯤꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯇ꯭ꯔꯤꯕꯁꯤ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕꯒꯤꯅꯤ ꯂꯩꯉꯥꯛ ꯄꯥꯏꯗꯕꯒꯤ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯆꯣꯏꯔꯣꯜ ꯂꯣꯜꯍꯟꯅꯤꯡꯗꯦ ꯍꯥꯏꯅ ꯍꯔꯦꯁꯔ ꯒꯣꯁꯥꯃꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯏꯟꯗꯤꯌꯥꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯉꯥꯛꯁꯤꯗ ꯀꯣꯛꯀꯤ ꯂꯩꯅꯥ ꯂꯩꯕ ꯑꯅꯤꯈꯛ ꯌꯥꯎꯔꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯋꯥꯉꯥꯡꯂꯣꯏ ꯍꯔꯦꯁꯔ ꯒꯣꯁꯥꯃꯤꯅ ꯃꯔꯥꯜ ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯂꯩꯉꯥꯛ ꯄꯥꯏꯕꯗꯒꯤ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯆꯣꯏꯔꯣꯜ ꯂꯣꯜꯂꯤꯕꯁꯤ ꯇꯧꯍꯟꯅꯤꯡꯗꯦ ꯍꯥꯏꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯀꯣꯡꯒ꯭ꯔꯦꯁ ꯚꯕꯟꯗ ꯉꯁꯤ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯁꯤ ꯁꯣꯁꯤꯌꯣꯄꯦꯊꯤꯛꯅꯤ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯗ ꯃꯤꯑꯣꯏ 250 ꯍꯦꯟꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ 30 ꯍꯦꯟꯅ ꯊꯤꯕ ꯈꯪꯈꯤꯗ꯭ꯔꯕ ꯑꯃꯁꯨꯡ ꯃꯤꯑꯣꯏ 50,000ꯒꯤ ꯃꯊꯛꯇ ꯃꯌꯨꯝꯗ ꯂꯩꯕ ꯐꯪꯗꯅ ꯂꯩꯔꯛꯂꯤꯕꯅꯤ ꯍꯧꯖꯤꯛ ꯆꯍꯤ ꯑꯅꯤ ꯍꯦꯟꯖꯤꯜꯂꯛꯂꯕ ꯐꯥꯎꯕꯗ ꯃꯍꯥꯛꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯇ꯭ꯔꯤꯕꯁꯤ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕꯒꯤꯅꯤ ꯍꯥꯏꯅꯁꯨ ꯃꯔꯥꯜ ꯁꯤꯈꯤ ꯃꯄꯥꯜ ꯂꯩꯕꯥꯛꯇꯗꯤ ꯃꯍꯥꯛꯅ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯆꯠꯂꯤ ꯂꯩꯕꯥꯛ ꯑꯃꯗ 6-7 ꯆꯠꯄꯁꯨ ꯌꯥꯎꯔꯤ ꯑꯗꯨꯕꯨ ꯃꯔꯝꯗꯝ ꯑꯣꯏꯔꯤꯕ ꯄꯤꯛꯈ꯭ꯔꯕ ꯃꯅꯤꯄꯨꯔꯗ ꯂꯥꯛꯇ꯭ꯔꯤꯕꯁꯤ ꯃꯍꯥꯛꯁꯤ ꯁꯣꯁꯤꯌꯣꯄꯦꯊꯤꯛꯅꯤ ꯂꯧꯏ ꯍꯥꯏꯈꯤ ꯑꯗꯨꯒ ꯑꯃꯤꯠ ꯁꯥꯍꯅ ꯃꯥꯏꯊꯣꯡꯒꯤ ꯑꯅꯥꯕ ꯂꯩꯔꯕ ꯃꯤ ꯑꯃꯔ ꯍꯥꯏꯅꯁꯨ ꯍꯪꯂꯗꯨꯅ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯕꯗ ꯍꯂꯦꯡꯕ ꯂꯩꯇꯅ ꯉꯥꯡꯕꯗꯒꯤ ꯑꯃ ꯀꯥꯎꯈ꯭ꯔꯕ ꯃꯇꯨꯡ ꯑꯃꯨꯛ ꯉꯥꯡꯂꯦ ꯍꯥꯏꯅꯁꯨ ꯆꯥꯔꯖ ꯇꯧꯈꯤ ꯑꯃꯤꯠ ꯁꯥꯍꯅ ꯀꯨꯝꯖꯥ 2019ꯒꯤ ꯃꯦ 14ꯗꯒꯤ ꯖꯨꯟ 1 ꯐꯥꯎꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯝꯕ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯝꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯁꯨꯗ ꯂꯩꯔꯤꯕꯁꯤꯡꯅ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯊꯨꯒꯥꯏꯔꯕꯗꯤ ꯃꯗꯨꯒꯤ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯔꯝꯈꯤꯕꯅꯤ ꯉꯁꯤ ꯐꯥꯎꯕꯗ ꯆꯍꯤ 2 ꯍꯦꯜꯂꯛꯂꯕꯁꯨ ꯀꯔꯝꯕ ꯆꯩꯔꯥꯛ ꯄꯤꯔꯕꯒꯦ ꯍꯪꯈꯤ ꯃꯅꯤꯄꯨꯔꯗ ꯅꯨꯃꯤꯠ 15ꯅꯤ ꯃꯅꯨꯡꯗ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯍꯟꯒꯅꯤ ꯍꯥꯏꯔꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯆꯍꯤ 2 ꯍꯦꯟꯗꯣꯔꯛꯂꯦ ꯏꯪ ꯇꯞꯄ ꯑꯃꯁꯨꯡ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝ ꯀꯗꯥꯏꯗ ꯍꯟꯖꯤꯟꯈ꯭ꯔꯕꯒꯦ ꯍꯪꯈꯤ ꯍꯧꯖꯤꯛꯄꯨꯗꯤ ꯃꯌꯥꯝꯅ ꯍꯣꯠꯅꯕꯗꯒꯤ ꯈꯖꯤꯛꯇꯪ ꯁꯥꯐꯔꯛꯇꯨꯅ ꯅꯣꯡꯃꯩ ꯀꯥꯞꯇꯕꯅꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯁꯥꯊꯤꯕ ꯂꯩꯅꯥꯗꯒꯤ ꯈꯔ ꯑꯃꯨꯛ ꯍꯦꯟꯗꯣꯛꯄ ꯈꯔ ꯑꯃꯨꯛ ꯍꯟꯖꯤꯟꯕꯒꯤ ꯃꯑꯣꯡꯅꯤ ꯀꯨꯝꯖꯥ 2019ꯗ ꯂꯤꯡꯈꯤꯕ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯀ꯭ꯋꯥꯔꯤꯗ ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯆꯦ ꯆꯥꯡ ꯈꯔ ꯊꯥꯖꯤꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯥꯎꯈꯨꯝ ꯐꯪꯗ꯭ꯔꯤ ꯍꯥꯏꯈꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯀꯤ ꯑꯣꯏꯔꯕꯁꯨ ꯀꯃꯤꯁꯟ ꯑꯁꯤꯅ ꯍꯥꯏꯒꯗꯕ ꯋꯥꯐꯝꯁꯤꯡ ꯑꯃꯤꯠ ꯁꯥꯍꯅ ꯉꯥꯡꯗꯨꯅ ꯂꯩꯔꯦ ꯃꯔꯝ ꯑꯁꯤꯅ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯀ꯭ꯋꯥꯔꯤ ꯂꯤꯡꯕꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯔꯤꯕꯒꯦ ꯍꯪꯈꯤ ꯑꯗꯨꯒ ꯆꯣꯏꯔꯣꯜ ꯂꯣꯜꯂꯤꯕꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯋꯥꯊꯣꯛ ꯑꯁꯤ STꯒꯤ ꯗꯤꯃꯥꯟ ꯇꯧꯕꯗꯒꯤ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯑꯗꯨꯒ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯅꯁꯨ ꯑꯣꯒꯁꯠ 9, 2019ꯗ ꯂꯣꯛ ꯁꯚꯥꯗ ꯐꯥꯎꯕ ꯐꯣꯡꯗꯣꯛꯈꯤ ꯃꯁꯤ ꯈꯛꯇ ꯅꯠꯇꯅ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯑꯣꯏꯕ ꯏꯔꯥꯡꯅꯤ ꯑꯃꯨꯛ ꯍꯥꯏꯔꯛꯄꯗ ꯃꯤꯌꯥꯝꯅ ꯃꯇꯧ ꯀꯔꯝꯅ ꯊꯥꯖꯒꯗꯧꯔꯤꯕꯅꯣ ꯍꯪꯈꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ BJPꯒꯤ MLAꯁꯤꯡꯁꯨ ꯂꯣꯏꯅꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯈꯔ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯂꯥꯏꯅꯥꯁꯤ ꯂꯥꯏꯆꯨꯔꯛꯄ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯍꯪꯅꯤꯡꯏ ꯍꯥꯏꯈꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯂꯥꯛꯇ꯭ꯔꯤꯉꯩ ꯅꯨꯃꯤꯠ 8-9ꯒꯤ ꯃꯃꯥꯡꯗ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯍꯜꯂꯦ ꯍꯥꯏꯈꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝ ꯍꯟꯖꯤꯜꯍꯜꯂꯒ ꯃꯇꯧ ꯀꯔꯝꯅ ꯂꯩꯉꯥꯛ ꯔꯤꯖꯥꯏꯟ ꯇꯧꯔꯒ ꯇꯣꯛꯈ꯭ꯔꯤꯕꯅꯣ ꯍꯪꯈꯤ ꯃꯇꯝ ꯈꯔ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯇꯨꯅ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯈꯔ ꯇꯥꯗ꯭ꯔꯤꯕꯁꯤ ꯑꯐꯕ ꯈꯨꯗꯝꯅꯤ ꯑꯗꯨꯕꯨ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯦ ꯍꯥꯏꯕꯃꯛ ꯌꯥꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪꯁꯨ ꯃꯍꯥꯛꯅ ꯍꯪꯈꯤ ꯅꯣꯔꯃꯦꯜꯁꯤ ꯍꯟꯖꯤꯟꯕ ꯍꯥꯏꯕꯁꯤ ꯕꯐꯔ ꯖꯣꯟꯁꯤꯡ ꯂꯧꯊꯣꯛꯇꯨꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯍꯧꯁꯥꯒꯨꯝꯅ ꯇꯧꯕ ꯉꯝꯕꯗꯨꯅꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯑꯦꯛꯇꯤꯚꯤꯇꯤ ꯄꯨꯝꯅꯃꯛ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯉꯥꯛꯅ ꯇꯧꯔꯕꯗꯤ ꯅꯣꯔꯃꯦꯜꯁꯤ ꯍꯟꯖꯤꯜꯂꯦ ꯍꯥꯏꯕ ꯌꯥꯒꯅꯤ ꯑꯗꯨꯕꯨ ꯏꯪ ꯇꯞꯄ ꯐꯤꯕꯝ ꯍꯟꯖꯤꯟꯕꯗ ꯃꯅꯤꯄꯨꯔꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯥꯏꯍꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯈꯤ ꯍꯔꯦꯁꯔ ꯒꯣꯁꯥꯃꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯃꯥꯡꯗ ꯄꯥꯜꯂꯝꯕ ꯂꯩꯉꯥꯛ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯝꯕ ꯂꯩꯉꯥꯛꯅꯣ ꯀꯨꯝꯖꯥ 2018ꯗꯒꯤ BJPꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯂꯩꯔꯦ ꯆꯠꯅꯔꯤꯕ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯑꯁꯤꯒꯤ ꯃꯃꯥꯡꯗꯁꯨ BJPꯒꯤ ꯂꯩꯉꯥꯛ ꯂꯩꯔꯝꯈꯤꯕꯅꯤ ꯍꯥꯟꯅꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯋꯥꯈꯜ ꯑꯁꯤꯒꯤ ꯃꯃꯥꯡ ꯂꯩꯉꯥꯛꯅ ꯂꯩꯕꯥꯛ ꯀꯥꯏꯍꯟꯕꯅꯤ ꯍꯦꯛꯇꯃꯛ ꯍꯥꯏ ꯑꯗꯨꯕु ꯆꯍꯤ 8 ꯁꯨꯔꯛꯂꯕ ꯐꯥꯎꯕꯗ ꯋꯥꯐꯝ ꯑꯁꯤ ꯆꯨꯝꯊꯣꯛꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯍꯥꯛꯀ ꯂꯣꯏꯅꯔꯤꯕꯁꯤꯡꯅ ꯃꯊꯪꯗ ꯌꯥꯎꯍꯜꯂꯛꯇꯕꯅ ꯐꯒꯅꯤ ꯍꯥꯏꯈꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯍꯥꯏꯕꯁꯤꯗ ꯌꯥꯎꯔꯤꯕꯁꯤ ꯃꯊꯧ ꯇꯥꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯌꯥꯎꯗꯅ ꯆꯪꯂꯛꯄꯁꯤꯡꯒ ꯈꯨꯠꯂꯥꯏ ꯄꯨꯔꯒ ꯆꯪꯂꯛꯄꯁꯤꯡꯒ ꯑꯣꯏꯒꯗꯕꯅꯤ ꯀꯨꯝꯖꯥ 2019ꯗ ꯃ꯭ꯌꯥꯟꯃꯥꯔꯗ ꯃꯤꯂꯤꯇꯔꯤ ꯀꯨ ꯇꯧꯕꯗꯒꯤ PDF-ꯅꯆꯤꯡꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯥꯔꯃꯤ ꯋꯤꯡ ꯃꯌꯥꯝ ꯑꯁꯤ BJPꯒꯤ ꯂꯩꯉꯥꯛꯅ ꯁꯥꯒꯠꯄꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯔꯥꯜ ꯁꯤꯈꯤ ꯏꯂꯦꯛꯁꯟ ꯃꯇꯝꯗꯁꯨ ꯍꯥꯎꯀꯤꯞꯀ ꯌꯥꯅꯔꯝꯕꯒꯤ ꯋꯥꯐꯝ ꯃꯍꯥꯛꯅ ꯀꯣꯔꯠꯇ ꯐꯥꯏꯜ ꯇꯧꯔꯛꯄ ꯑꯦꯐꯤꯗꯦꯚꯤꯠ ꯐꯣꯡꯗꯣꯔꯛꯈꯤꯕ ꯂꯩꯈ꯭ꯔꯦ ꯃꯤꯂꯤꯇꯔꯤ ꯄꯥꯋꯔ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯅ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯑꯃꯒꯤ ꯃꯈꯥꯗ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯐꯣꯡꯗꯣꯛꯈꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯕꯦꯁ ꯇꯧꯕ ꯒ꯭ꯔꯨꯞꯁꯤꯡꯕꯨꯁꯨ ꯅꯝꯊꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯒ ꯀꯂꯥꯗꯥꯟ ꯄ꯭ꯔꯣꯖꯦꯛꯠꯁꯨ ꯀꯥꯏꯍꯟꯗꯅꯕ ꯍꯣꯠꯅꯕꯅꯤ ꯃꯅꯤꯄꯨꯔꯗ ꯏꯆꯝ ꯆꯝꯅ ꯂꯩꯖꯕ ꯅꯥꯒꯥ ꯑꯣꯏꯔꯕꯁꯨ ꯀꯨꯀꯤ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯅ ꯁꯥꯟꯅꯕꯤꯕꯅꯤ ꯃꯔꯨꯑꯣꯏꯅ ꯁꯦꯟꯇꯔꯒꯤ BJP ꯂꯩꯉꯥꯛꯅ ꯁꯥꯟꯅꯕꯅꯤ ꯍꯥꯏꯈꯤ ꯂꯣ ꯑꯃꯁꯨꯡ ꯐꯣꯔꯁ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯅ ꯉꯥꯛ ꯁꯦꯟꯕ ꯉꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯏꯔꯥꯡ ꯑꯁꯤ ꯊꯣꯛꯍꯟꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯍꯟꯕꯅꯤ ꯆꯍꯤ ꯀꯌꯥ ꯆꯨꯞꯅ
ꯊꯝꯖꯤꯜꯂꯛꯈꯤꯕ ꯑꯐꯁꯄꯥꯒꯤ ꯑꯊꯤꯡꯕꯁꯤꯡ ꯏꯕꯣꯕꯤꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯗꯨꯅ ꯂꯩꯉꯥꯛ ꯄꯥꯏꯕ ꯃꯇꯝꯗ ꯂꯧꯊꯣꯛꯄ ꯍꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯕꯤꯖꯦꯄꯤ ꯂꯩꯉꯥꯛꯀꯤ ꯃꯇꯝꯗ ꯂꯧꯊꯣꯛꯈꯤꯕ ꯃꯐꯝꯁꯤꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯝꯖꯤꯜꯂꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ 19ꯗꯒꯤ ꯂꯧꯊꯣꯛꯂꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ 16ꯒꯤ ꯑꯦꯔꯤꯌꯥ ꯈꯛꯇꯗꯒꯤ ꯂꯧꯊꯣꯛꯂꯦ ꯑꯐꯁꯄ ꯂꯧꯊꯣꯛꯄꯒꯤ ꯊꯕꯛ ꯃꯅꯤꯡ ꯍꯜꯍꯜꯂꯦ ꯍꯥꯏꯈꯤ ꯂꯩꯔꯤꯕ ꯐꯤꯚꯝꯁꯤꯗ ꯕꯤꯖꯦꯄꯤꯅ ꯑꯃꯨꯛ ꯍꯟꯅ ꯂꯩꯉꯥꯛ ꯄꯥꯏꯔꯛꯂꯕꯗꯤ ꯑꯃꯠꯇ ꯂꯩꯔꯛꯇꯕꯁꯨ ꯌꯥꯏ ꯄꯨꯋꯥꯔꯤ ꯈꯪꯗ꯭ꯔꯒꯗꯤ ꯉꯥꯡꯕꯤꯒꯅꯨ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯈꯪꯕ ꯌꯥꯝꯅ ꯂꯩ LMR Act ꯐꯥꯎꯕ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯇꯝꯗꯒꯤ ꯂꯥꯛꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯔꯥꯜ ꯁꯤꯈꯤ ꯑꯅꯤꯁꯨꯕꯗ ꯅꯦꯁꯅꯦꯜ ꯅ꯭ꯌꯨꯁꯁꯤꯡ ꯄꯥꯊꯣꯛꯆꯔꯤ ꯄꯠꯅꯥ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯅꯧꯕ ꯀ꯭ꯔꯥꯏꯝ ꯀꯦꯄꯤꯇꯦꯜ ꯑꯣꯏꯔꯛꯂꯤ ꯍꯥꯏꯅ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯕꯤꯍꯥꯔꯒꯤ ꯃꯤꯈꯜ ꯅꯛꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯗꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯐꯤ ꯁꯦꯝꯗꯨꯅ ꯑꯃꯅ ꯑꯃꯕꯨ ꯍꯨꯟꯗꯨꯅ ꯆꯩꯅꯕꯒꯤ ꯊꯧꯑꯣꯡ ꯀꯟꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯉꯁꯤ ꯂꯣꯛ ꯁꯚꯥꯗ ꯑꯣꯄꯣꯖꯤꯁꯟꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯕꯤꯍꯥꯔꯒꯤ ꯅꯤꯇꯤꯁ ꯀꯨꯃꯥꯔꯅ ꯂꯨꯆꯤꯡꯕ JDUꯒꯤ ꯂꯩꯉꯥꯛꯄꯨ ꯇꯥꯔꯒꯦꯠ ꯇꯧꯔꯗꯨꯅ ꯍꯟꯗꯛ ꯄꯠꯅꯥꯗ ꯕꯤꯖꯤꯅꯦꯁꯃꯦꯟ ꯒꯣꯄꯥꯜ ꯈꯦꯃꯛꯁꯨ ꯃꯤꯍꯥꯊꯤꯅ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯗꯨꯕꯨ JDUꯅ ꯂꯨꯆꯤꯡꯕ ꯕꯤꯍꯥꯔꯒꯤ NDAꯒꯤ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯈꯥꯗ ꯑꯁꯤꯒꯨꯝꯕ ꯀ꯭ꯔꯥꯏꯝꯁꯤꯡ ꯑꯁꯤ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯊꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯠꯅꯥ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯅꯧꯕ ꯀ꯭ꯔꯥꯏꯝ ꯀꯦꯄꯤꯇꯦꯜ ꯑꯣꯏꯍꯟꯒꯗꯧꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯍꯥꯏ ꯉꯁꯤꯗꯤ ꯕꯤꯍꯥꯔꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯁꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯂꯩꯔꯛ ꯈꯨꯗꯤꯡꯒꯤ ꯃꯤꯐꯥ ꯃꯤꯄꯨꯟ ꯑꯃꯗꯤ ꯃꯤꯍꯥꯠ ꯑꯃꯁꯨꯡ ꯒꯦꯡ ꯈꯨꯠꯄꯨ ꯀꯌꯥꯅ ꯄꯥꯋꯔ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯆꯝ ꯃꯤꯌꯥꯝꯗꯒꯤ ꯂꯨꯠ ꯇꯧꯕꯅꯆꯤꯡꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯟꯗꯨꯅ ꯍꯤꯡꯂꯤ ꯕꯤꯍꯥꯔꯒꯤ ꯃꯤꯌꯥꯝꯅ ꯀ꯭ꯔꯥꯏꯝ ꯍꯥꯏꯕꯁꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯗꯨꯅ ꯂꯩꯕ ꯊꯧꯑꯣꯡ ꯑꯃ ꯑꯣꯏꯔꯛꯂꯤ ꯃꯁꯤꯗ ꯕꯤꯍꯥꯔꯒꯤ JDU ꯂꯩꯉꯥꯛꯅ ꯉꯁꯤ ꯐꯥꯎꯕ ꯑꯍꯣꯡꯕ ꯄꯨꯔꯛꯄ ꯉꯝꯗꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯈꯤ ꯁꯤꯠ 294 ꯂꯩꯕ ꯕꯤꯍꯥꯔꯒꯤ ꯑꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜ ꯑꯁꯤ NDA ꯑꯃꯗꯤ INDIꯒꯤ ꯑꯆꯧꯕ ꯂꯥꯟꯐꯝ ꯑꯣꯏꯒꯗꯧꯔꯤ Mahua Moitrana Bihargi SIR bu Supreme Court ta challenge tawrakre Election Commission Bihar da pangthokliba electoral roll ki Special Intensive Revision SIR asi Trinamool Congress ki MP Mahua Moitrana Supreme Court ta challenge tawrakre Mahua Moitrana phongdokhibada asiguma voter list ki anirak suba revision asi West Bengal da sumathong maram khangdana pangthorakpa yana leire Chahi asigi August 15 dagi West Bengal da su SIR pangthokpa haunabagi pandamda maru oiba instruction kaya electoral registration officer ERO singda pirakhiba laikhrabani haike Mahua Moitrana makha taraduna Bihar da pangthokliba SIR asi maram chadabana nattana Election Commission na asigumba order asi makata na mikhal pangthokadoriba atopa mafamsingda pidanabagi Supreme Court na Election Commission da direction pibiyo Laibak asida ahanba oina Election Commission na asigumba thawong chatharakpasi nungnangningai ni electoral roll da maming yauraba elector sing amadi mamangi mikhal singda hanjin vote thadakhraba miyoi singbu amuk hanna vote thadaba yabagi eligibility proof tawnanaba khanghalakpasi puwarida amuk thokhidriba thodok amani karigumba Bihar da pangthokliba SIR gi order asi matam kharagi oirabasu chana handanaba Sana handana thamdrabadi vote thadaba yaraba miyoi lak kaya maram chadana voter list tagi lauthokpa amadi vote thadaba yabagi khudong chawa phangaloidore asigumba thawong chatharakpa tarabadi democracy gi oiba masakta chauna kaiba lakani Election Commission mamang thagi kuntarukta thokhiba SIR gi order adu lona yadaba mawongdani haiki Bihargi miyamna BJP asi para ama tambifam thokle haina Mallikarjun Kharge na phongdokhre Congress ki President Mallikarjun Kharge ngasi BJP da akanba mawong da maral siraduna makoina electoral roll singi special intensive revision SIR gi khuthang da Bihar gi voters singi hakmatle amasung state asigi voters singna geruwa machugi party asi democracy amasung Constitution da attack tobagi para ama tambifam thokle haina phongdokhre mahakna hai Election Commission EC na thokhiba anauba advertisement amada Bihar gi voters singna SIR gi makhada
form ama mensingadabani haina khanganke election commission gi support ka loinana Election Commission gi support ka loinana BJP gi master plan aduna Bihar gi mi koti kaya gi vote thadanabagi hak adu matle haina Kharge na maral siki ahan ba hobadagi Congress na SIR gi mayokta yaning daba fam thamkibani karigidamak election matungda makhoi gi document utpagi mathau kari taribagi haina mahakna haiki thawong asidi namduna Lairaba asonba Dalit Singhi hak matpani amasung miyangi vote thadabagi hak asi BJP RSS na lautunaraga matkadauri haina mahakna maral siri SIR na maram oidana mi koti nipan lom awaba mayoknaragani haina Congress ki sip asina claim tauri voter list hemtoknabagi authority asi EC da lei miyam da leite opposition miyam amasung civil society dagi pressure lakpa matamda election commission na atuba matamda masigi advertisement asi ngasi thoki maduda mathau ta daba document sing utuna form mention ba mathau ta hali haina mahakna claim toki Amsugda international news sing pathokchari Israel na Gaza gi mafam chamaga kontra da air strike tokre yamdrabada Palestinian kontra hamdoi sikre Gaza da Israel gi air strike sing da yamdrabada Palestinian kontra hamdoi sikre haina official sing na nomaizing nimita fungdokre haukiba nimita Gaza da target chama henbada attack toki haina Israel gi military na haike ceasefire tongnaba thaurangi manung channa White House da wari shanaba Israel gi Prime Minister Benjamin Netanyahu Washington da painanaba thaurang tauri US President Donald Trump na Gaza da hanbagi oina numit humpu ceasefire tongnanaba thaurang ama puthokli ceasefire manungda Hamas na faduna thamliba hostage singi marakta khara thadokani amasung Gaza da humanitarian supply sing hengatkani tha kunmathoi suraba lan asi loishinanaba ceasefire gi proposal asina taksile Gaza da city da yum anida Israel na air strike sathabada miyoi kunsi ki amasung kunmanga soki haina mafam aduda thabak tauba Sifa Hospital gi Director Muhammad Abu Salmiana hairi Gaza gi khathang basarta Gaza gi Mediterranean area da muwasida air strike singda Palestinian tara humdoi siki haina manak nakpa Nasser Hospital gi official singna fongdoke Lanjenaraba miyoi mayam muwasida tensing khanduna lei Sikiba singi manungda imung amagi miyoi manga yawi haina hospital na hairi Israel gi military na air strike sing adugi matangda karimata fongdoktri adubu haukiba pung kunmari gi manungda Gaza Strip ki mafam chamaga kuntrada attack toki haina military na fongdoki air strike sing aduna Hamas ki command and control structure sing storage facilities sing khulai sing amasung launcher sing da target toki amasung makoina Gaza gi awang thangba sarukta militant mayam si ki haina military na haiki listing aniga kunhumdoi gi October 8 ta Hamas na Israel da attack togduna miyoi listing amaga chani khara henna hat khiba amasung ate chani ga yankai mathoi faraga pukibadagi lan asi hauki Hamas ki attack aduda Israel na Gaza da landaduna lakliba amasung Hauzik Paubada Palestinian listing yankai taret hena sikre makoi gi marakta tangkai henbadi nupi amasung angang singni haina Gaza gi Health Ministry na hairi Gaza Strip ta ceasefire tongnana ba thaurang khumang chausin bagum ui Israel gi Prime Minister Benjamin Netanyahu na mahake government na negotiating team amana Qatar da nomaizing numita nakoina na wari shanaba thagani haina fungdoke Hamas na proposal adu yaba ngamloidaba mongda semdoknaba hotnari haina mahake office na makatan haike Qatar da wari shanabagi thaurang ase Netanyahu na ceasefire ga mari leinana ningthokaba numita Washington da US President Donald Trump ka unagadaba noma watlingai da lakpani ahan bagi ceasefire asina lan ase pumloi loishingani amasung Gaza dagi Israel gi lan mi lauthokani haibagi thazaba aiba oina pamli Mamang da wari shanaki basing adu makata na negotiation sing lan asi pumloi loishingani haibagi thazaba aiba oina pinaba demand toba amasung Netanyahu na militant group asi mang taknaba lan amuk haugani haibagi firep hongba leitabadagi lefki Elon Musk na US ta anoba political party ama semle haina lauthokre
ꯏꯊꯥ ꯊꯥꯖꯗꯅ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀ ꯀꯥꯏꯅꯔꯕ ꯃꯇꯨꯡꯗ US ꯇꯦꯛ ꯕꯤꯂꯤꯌꯅꯤꯌꯔ ꯏꯂꯣꯟ ꯃꯁꯛꯅ ꯑꯃꯦꯔꯤꯀꯥꯟꯁꯤꯡꯗ ꯃꯈꯣꯏꯒꯤ ꯅꯤꯡꯇꯝꯕ ꯑꯃꯨꯛ ꯄꯤꯅꯕ ꯑꯅꯧꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃ ꯃꯍꯥꯛꯅ ꯁꯦꯝꯂꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯊꯧꯔꯥꯡꯁꯤꯡ ꯃꯥꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯄ꯭ꯂꯦꯠꯐꯣꯔꯝ Xꯇ ꯂꯥꯎꯊꯣꯛꯈꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯇꯨ-ꯄꯥꯔꯇꯤ ꯁꯤꯁꯇꯦꯝ ꯁꯤꯡꯅꯅꯕ ꯑꯃꯦꯔꯤꯀꯥ ꯄꯥꯔꯇꯤ ꯁꯦꯝꯂꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯉꯁꯤ ꯅꯈꯣꯏꯗ ꯅꯈꯣꯏꯒꯤ ꯅꯤꯡꯇꯝꯕ ꯑꯃꯨꯛ ꯄꯤꯅꯕ ꯑꯃꯦꯔꯤꯀꯥꯗ ꯄꯥꯔꯇꯤ ꯁꯦꯝꯂꯦ ꯍꯥꯏꯅ ꯃꯥꯔꯛꯁꯅ Xꯇ ꯄꯣꯁꯠ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯑꯔꯦꯝꯕꯗ ꯃꯥꯡꯍꯟꯕ ꯑꯃꯁꯨꯡ ꯁꯦꯟꯖꯥ-ꯊꯨꯝꯖꯥ ꯇꯧꯗꯨꯅ ꯁꯦꯜ ꯇꯣꯟꯕꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯋꯥꯟ ꯄꯥꯔꯇꯤ ꯁꯤꯁꯇꯦꯝ ꯑꯃꯗ ꯍꯤꯡꯂꯤ, ꯗꯤꯃꯣꯀ꯭ꯔꯦꯁꯤ ꯑꯃꯗ ꯍꯤꯡꯕ ꯅꯠꯇꯦ ꯍꯥꯏꯅ ꯇꯦꯁꯂꯥ ꯑꯃꯁꯨꯡ ꯁ꯭ꯄꯦꯁ Xꯀꯤ CEO ꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯥꯔꯛꯁꯅ ꯄꯥꯔꯇꯤ ꯑꯗꯨ ꯀꯗꯥꯏꯗ ꯔꯦꯖꯤꯁꯇꯥꯔ ꯇꯧꯕ ꯌꯥꯏ ꯍꯥꯏꯅ ꯄꯟꯈꯤꯗꯦ꯫ ꯂꯣꯅ ꯌꯥꯕ ꯃꯑꯣꯡꯗ ꯄꯥꯔꯇꯤ ꯁꯦꯝꯅꯕ ꯐꯦꯗꯔꯦꯜ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ FECꯗ ꯔꯦꯖꯤꯁꯇꯥꯔ ꯇꯧꯕ ꯆꯪꯏ꯫ ꯃꯥꯔꯛꯁꯅ ꯃꯤꯌꯥꯝ ꯈꯪꯅ ꯇ꯭ꯔꯝꯞꯀ ꯈꯠꯅꯕ ꯃꯇꯝꯗ ꯄꯥꯔꯇꯤ ꯑꯃ ꯁꯦꯝꯂꯛꯄ ꯌꯥꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯥꯔꯛꯁꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯒꯚꯔꯟꯃꯦꯟꯠ ꯑꯦꯐꯤꯌꯔꯁꯗ ꯊꯥꯗꯣꯛꯈꯤ ꯑꯃꯁꯨꯡ ꯇ꯭ꯔꯝꯞꯀ ꯐꯣꯡꯅ ꯈꯠꯅꯈꯤ꯫ USꯇ ꯑꯅꯧꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃ ꯂꯩꯐꯝ ꯊꯣꯛꯄ꯭ꯔꯥ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯅ X ꯌꯨꯖꯔꯁꯤꯡꯗ ꯍꯪꯗꯨꯅ ꯃꯥꯔꯛꯁꯅ ꯄꯣꯜ ꯑꯃ Xꯇ ꯊꯥꯒꯠꯈꯤ꯫ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯃꯍꯥꯛꯀꯤ ꯄꯣꯁꯠꯇ ꯄꯣꯜ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯥꯔꯛꯁꯅ ꯏꯈꯤ, "ꯅꯈꯣꯏꯅ ꯑꯅꯧꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃ ꯄꯥꯝꯃꯦ, ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯑꯅꯧꯕ ꯄꯥꯔꯇꯤ ꯑꯃ ꯂꯩꯔꯒꯅꯤ"꯫ 2024ꯗ ꯇ꯭ꯔꯝꯞꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯀꯦꯝꯄꯦꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯗꯣꯅꯔ ꯃꯥꯔꯛꯁꯅ ꯍꯥꯏꯈꯤ ꯑꯃꯁꯨꯡ ꯇ꯭ꯔꯝꯞꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕ ꯑꯦꯗꯚꯥꯏꯖꯔ ꯃꯍꯥꯛꯅ ꯑꯣꯏꯈꯤ꯫ ꯒꯚꯔꯟꯃꯦꯟꯠꯅ ꯑꯔꯦꯝꯕꯗ ꯁꯦꯜ ꯃꯥꯡꯍꯟꯕ ꯍꯟꯊꯅꯕ ꯇ꯭ꯔꯝꯞ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯍꯣꯠꯅꯕꯗ ꯃꯥꯡꯖꯤꯜ ꯊꯥꯈꯤꯕ ꯃꯥꯔꯛꯁꯅ ꯇ꯭ꯔꯝꯞꯀꯤ ꯋꯤꯊꯐꯨꯜ ꯇꯦꯛꯁ ꯑꯃꯁꯨꯡ ꯁꯦꯜ ꯁꯤꯖꯤꯟꯅꯕꯒꯤ ꯕꯤꯜꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯐꯦꯗꯔꯦꯜ ꯗꯤꯐꯤꯁꯤꯠꯇ ꯃꯁꯤꯅ ꯗꯣꯂꯔ ꯇ꯭ꯔꯤꯂꯤꯌꯟꯒꯤ ꯃꯊꯛꯇ ꯍꯦꯟꯒꯠꯍꯟꯒꯅꯤ, ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯂꯦꯖꯤꯁꯂꯦꯁꯟ ꯑꯗꯨ ꯀꯪꯒ꯭ꯔꯦꯁꯇ ꯈꯖꯤꯛꯇꯗ ꯄꯥꯁ ꯇꯧꯈꯤ ꯑꯃꯁꯨꯡ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯆꯌꯣꯜ ꯑꯁꯤꯗ ꯁꯍꯤ ꯇꯧꯗꯨꯅ ꯂꯣ ꯑꯣꯏꯍꯟꯈꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯇ ꯇꯨ-ꯄꯥꯔꯇꯤ ꯁꯤꯁꯇꯦꯝ ꯑꯁꯤ ꯃꯇꯝ ꯁꯥꯡꯅ ꯔꯦꯖꯤꯁꯇꯥꯔ ꯗꯦꯃꯣꯀ꯭ꯔꯦꯁꯤꯁꯤꯡ ꯑꯃꯁꯨꯡ ꯔꯦꯖꯤꯁꯇꯥꯔ ꯔꯤꯄꯕ꯭ꯂꯤꯀꯥꯟꯁꯤꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯂꯤ, ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯆꯍꯤ ꯆꯥꯝꯃ ꯑꯁꯤꯗ ꯑꯍꯨꯝꯁꯨꯕ ꯄꯥꯔꯇꯤ ꯑꯃ ꯁꯦꯝꯅꯅꯕ ꯍꯣꯠꯅꯔꯛꯄꯁꯤꯡ ꯃꯥꯏ ꯄꯥꯛꯄ ꯏꯉꯝ ꯉꯝꯗꯅ ꯂꯥꯛꯂꯤ꯫ ꯃꯥꯔꯛꯁꯅ ꯆꯌꯣꯜ ꯑꯁꯤꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯇꯩ ꯄꯣꯁꯠꯁꯤꯡꯗ ꯃꯍꯥꯛꯀꯤ ꯄꯥꯔꯇꯤ ꯑꯁꯤ ꯃꯊꯪ ꯆꯍꯤꯒꯤ ꯃꯤꯗꯇꯥꯔꯝ ꯏꯂꯦꯛꯁꯟꯁꯤꯡꯗ ꯑꯦꯛꯇꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯐꯣꯔꯁ ꯑꯃ ꯑꯣꯏꯒꯅꯤ ꯑꯃꯁꯨꯡ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯍꯥꯎꯁ ꯑꯃꯁꯨꯡ ꯁꯤꯅꯦꯠꯀꯤ ꯂꯝꯖꯦꯜ ꯈꯔꯈꯛꯇꯗ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ꯁꯧꯒꯠꯄꯗ ꯃꯤꯠꯌꯦꯡ ꯊꯝꯒꯅꯤ ꯍꯥꯏꯈꯤ꯫ ꯅꯥꯀꯜ ꯑꯃꯗ ꯇ꯭ꯔꯝꯞꯅ ꯃꯥꯔꯛꯁꯇ ꯀꯤꯍꯟꯕ ꯍꯦꯟꯒꯠꯂꯛꯂꯤ ꯑꯃꯁꯨꯡ ꯆꯌꯣꯜ ꯑꯁꯤ ꯍꯧꯒꯠꯂꯛꯄꯗ ꯒꯚꯔꯟꯃꯦꯟꯠꯅ ꯃꯥꯔꯛꯁꯀꯤ ꯀꯝꯄꯦꯅꯤꯁꯤꯡꯒ ꯁꯍꯤ ꯇꯧꯅꯈꯤꯕ ꯀꯟꯇ꯭ꯔꯦꯛ ꯃꯌꯥꯝ ꯀꯛꯅꯅꯕ ꯈꯟꯅꯔꯕ ꯌꯥꯏ ꯍꯥꯏꯈꯤ꯫ ꯀꯥꯔꯦꯅꯤ ꯔꯦꯖꯤꯁꯇꯦꯟꯁꯅ ꯖꯨꯟꯇꯥꯒꯤ ꯖꯦꯠ ꯄ꯭ꯂꯦꯟ ꯀꯥꯞꯊꯈ꯭ꯔꯦ꯫ ꯁꯥꯎꯗꯔꯟ ꯁꯥꯟꯒꯤ ꯃꯣꯕꯦ ꯇꯥꯎꯟ ꯖꯨꯟꯇꯥ ꯐꯣꯔꯁꯁꯤꯡꯅ ꯑꯃꯨꯛ ꯂꯧꯁꯤꯟꯈ꯭ꯔꯦ꯫ ꯀꯥꯔꯦꯅꯤ ꯔꯦꯖꯤꯁꯇꯦꯟꯁ ꯐꯣꯔꯁꯅ ꯍꯧꯈꯤꯕ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯃꯥꯡꯈꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯖꯨꯟꯇꯥꯒꯤ ꯐꯥꯏꯇꯔ ꯖꯦꯠ ꯑꯃ ꯄꯥꯁꯋꯥꯟ ꯇꯥꯎꯟꯗ ꯀꯥꯞꯊꯔꯦ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯖꯨꯟꯇꯥꯒꯤ ꯇ꯭ꯔꯨꯞꯁꯤꯡꯅ ꯁꯥꯎꯗꯔꯟ ꯁꯥꯟ ꯁ꯭ꯇꯦꯠꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯄꯦꯀꯦꯟ ꯇꯥꯎꯟꯁꯤꯞꯀꯤ ꯃꯣꯕꯦ ꯇꯥꯎꯟ ꯑꯀꯟꯕ ꯂꯥꯟꯊꯦꯡ ꯑꯃ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯔꯦꯖꯤꯁꯇꯦꯟꯁꯀꯤ ꯑꯃꯨꯛ ꯍꯟꯅ ꯂꯧꯁꯤꯟꯕ ꯉꯝꯈ꯭ꯔꯦ꯫ ꯀꯥꯔꯦꯅꯤ ꯅꯦꯁꯅꯦꯂꯤꯇꯤ ꯗꯤꯐꯦꯟꯁ ꯐꯣꯔꯁ KNDFꯀ ꯕꯥꯒꯣ ꯔꯤꯖꯟꯒꯤ ꯇꯥꯏꯅꯕꯗ ꯂꯩꯕ ꯈꯨꯡꯒꯪꯗ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗ ꯃ꯭ꯌꯥꯟꯃꯥꯔ ꯖꯨꯟꯇꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕ ꯐꯥꯏꯇꯔ ꯖꯦꯠ FTC-2000G ꯃꯈꯣꯏꯅ ꯀꯥꯞꯊꯔꯦ ꯍꯥꯏꯅ ꯑꯀꯥꯏꯕ ꯃꯆꯦꯠꯁꯤꯡ ꯑꯗꯨ ꯌꯥꯎꯅ ꯐꯣꯇꯣ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯔꯛꯈꯤ꯫ ꯉꯁꯤ KNDFꯀꯤ ꯗꯤꯄ꯭ꯌꯨꯇꯤ ꯀꯃꯥꯟꯗꯔ ꯃꯥꯔꯋꯤꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯅ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯑꯞꯂꯣꯗ ꯇꯧꯔꯛꯄꯅꯤ꯫ ꯖꯨꯟꯇꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯈꯣꯏꯒꯤ ꯐꯥꯏꯇꯔ ꯖꯦꯠ ꯑꯃ ꯌꯥꯡꯒꯣꯟꯒꯤ ꯈꯥ ꯅꯣꯡꯆꯨꯞꯂꯣꯝꯗ ꯀꯤꯂꯣꯃꯤꯇꯔ 150 ꯆꯠꯂꯤꯕ ꯃꯐꯝꯗ ꯃꯥꯡꯈꯤꯕꯅꯤ ꯍꯥꯏꯅ ꯀꯟꯐꯥꯔꯝ ꯇꯧꯔꯛꯂꯤ꯫ ꯆꯥꯏꯅꯥꯅ ꯁꯥꯕ ꯖꯦꯠ ꯑꯗꯨ ꯆꯥꯎꯔꯥꯛꯅ $8 ꯃꯤꯂꯤꯌꯟ 8.5 ꯂꯣꯝ ꯄꯤꯕ ꯄꯨꯟꯅ 6 ꯂꯩꯕꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯈꯤꯕꯅꯤ꯫ ꯖꯦꯠ ꯐꯥꯏꯇꯔ ꯑꯗꯨ ꯀꯥꯞꯊꯈꯤꯕ ꯃꯐꯝ ꯑꯗꯨꯒ ꯅꯛꯅꯅ ꯂꯩꯕ ꯖꯨꯟꯇꯥꯒꯤ ꯕꯠꯇꯥꯂꯤꯌꯟ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁꯨ KNDFꯅ ꯂꯧꯁꯤꯟꯈ꯭ꯔꯦ ꯍꯥꯏꯅ ꯚꯤꯗꯤꯑꯣꯁꯨ ꯎꯠꯂꯛꯂꯤ꯫ ꯑꯃꯔꯣꯝꯗ KNDFꯅ ꯂꯧꯁꯤꯟꯈ꯭ꯔꯕ ꯀꯦꯔꯣꯅꯤ ꯁ꯭ꯇꯦꯠ ꯌꯥꯎꯕ ꯃꯔꯨꯑꯣꯏꯕ ꯂꯝꯕꯦꯜ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯃꯣꯕꯦ ꯇꯥꯎꯟ ꯑꯗꯨ ꯖꯨꯟꯇꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯅꯧꯅ ꯂꯧꯁꯤꯟꯕ ꯉꯝꯈꯤ꯫
North East Window na sandokjaba nungthilgi paw pathokjaba matang asida loisinjare mityeng tabiriba punmakpuso amuka hana thagajare.